ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯦ꯫ ꯀꯪꯂꯥ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯈꯜꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯑꯥꯏ.ꯑꯥꯔ.ꯕꯤ ꯀꯦꯟꯗꯤꯗꯦꯠ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ 10 ꯁꯨꯕ ꯑꯃꯗꯤ 12 ꯁꯨꯕ ꯑꯥꯏ.ꯑꯥꯔ.ꯕꯤꯒꯤ ꯕꯇꯥꯂꯤꯌꯟ ꯑꯅꯤ ꯂꯧꯕꯒꯤ ꯐꯜ ꯆꯍꯤ 4 ꯍꯦꯜꯂꯛꯂꯕ ꯑꯁꯤ ꯐꯥꯎꯕ ꯂꯥꯎꯊꯣꯔꯛꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯀꯪꯂꯥ ꯒꯦꯠ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯃ ꯃꯐꯝ ꯃꯇꯝ ꯅꯥꯏꯗꯅ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ 10 and 11 ꯑꯥꯏ.ꯑꯥꯔ.ꯕꯤ ꯔꯥꯏꯐꯜꯃꯦꯟ 2019 ꯕꯦꯆ JAC ꯊꯥꯗꯣꯔꯛꯄ ꯆꯩꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ JAC ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯩꯊꯦꯜꯂꯛꯄꯝ ꯅꯥꯎꯕꯅ ꯊꯥꯗꯣꯔꯛꯄ ꯆꯩꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯒꯤ ꯑꯋꯥꯕ ꯑꯁꯤ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSOꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯑꯥꯏ.ꯑꯥꯔ.ꯕꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤ CSOꯁꯤꯡꯅ ꯆꯥꯡꯁꯤꯟꯈꯤꯕ ꯂꯩꯕꯥꯛꯀꯤ ꯏꯍꯧ ꯀꯌꯥꯗ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯦꯞꯈꯤꯕ ꯉꯥꯛꯇꯅꯤ, ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯤꯒꯅꯨ꯫ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯑꯣꯡ ꯇꯥꯗꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯐꯝꯗꯁꯨ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯅꯍꯥꯁꯤꯡꯕꯨ ꯑꯣꯠꯄꯤꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯍꯜꯂꯒꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯛꯄ ꯊꯕꯛ ꯑꯃꯕꯨ ꯆꯍꯤ 4 ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯗꯕꯜ ꯏꯟꯖꯤꯟ ꯒꯚꯔꯟꯃꯦꯟꯠꯅꯤ ꯍꯥꯏꯖꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗꯤ ꯗꯕꯜ ꯏꯟꯖꯤꯟꯗꯤ ꯂꯥꯏꯔꯗꯅ ꯏꯟꯖꯤꯟ ꯌꯥꯎꯗ꯭ꯔꯕ ꯂꯩꯉꯥꯛ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯑꯥꯏ.ꯑꯥꯔ.ꯕꯤ ꯍꯥꯏꯗꯣꯛꯄꯒꯤ ꯃꯇꯥꯡ ꯑꯁꯤ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯊꯥꯖꯕ ꯄꯤꯈꯤꯕ ꯑꯃꯗꯤ ꯋꯥꯐꯝ ꯑꯗꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ CMꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯦꯁꯥꯝꯅ ACERTꯒꯤ ꯑꯣꯐꯤꯁ ꯁꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯑꯦꯖꯨꯀꯦꯁꯅꯦꯜ ꯔꯤꯁꯔꯆ ꯑꯦꯟड ꯇ꯭ꯔꯦꯅꯤꯡ ACERTꯒꯤ ꯗꯥꯏꯔꯦꯛꯇꯔ ꯊꯥ 18 ꯍꯦꯟꯅ ꯍꯥꯞꯇꯨꯅ ꯊꯝꯂꯛꯄ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯦꯁꯥꯝꯒꯤ ꯊꯧꯃꯤꯁꯤꯡꯅ ACERTꯒꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯑꯣꯐꯤꯁ ꯁꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯁ꯭ꯇꯥꯐꯁꯤꯡ ꯃꯄꯥꯟꯗ ꯊꯣꯛꯍꯜꯂꯕ ꯃꯇꯨꯡ ꯁꯣ ꯂꯣꯟꯁꯤꯟꯈꯤꯕꯅꯤ꯫ ꯁꯣ ꯂꯣꯟꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯗꯦꯁꯥꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ M. ꯁꯣꯃꯨꯔꯖꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 11ꯗ ꯁꯣ ꯂꯣꯟꯁꯤꯜꯂꯨꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯥ 18 ꯍꯦꯜꯂꯕ ꯑꯁꯤ ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯒꯤ ꯗꯥꯏꯔꯦꯛꯇꯔ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯑꯉꯛꯄ ꯐꯥꯎꯏ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯍꯥꯞꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯆꯞ ꯆꯥꯕ ꯃꯔꯝꯁꯤꯡ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯍꯥꯞꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯑꯣꯏꯔꯒꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯨꯠꯊꯠꯈꯤꯕꯅ ꯐꯒꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯆꯠꯅꯕꯒꯦ ꯍꯥꯏꯕꯗꯨ ꯂꯩꯉꯥꯛꯅ ꯈꯟꯊꯕ ꯊꯣꯛꯏ꯫ ACERT ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯇꯝꯒꯗꯧꯔꯤꯕ ꯂꯥꯏꯔꯤꯛꯀꯤ ꯁꯦꯂꯦꯕꯁ ꯁꯦꯝꯕꯗꯒꯤ ꯍꯧꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯇꯥꯛꯄꯤꯒꯗꯧꯔꯤꯕ ꯑꯣꯖꯥꯁꯤꯡ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯕꯨ ꯂꯩꯉꯥꯛꯅ ꯊꯥ 18 ꯍꯦꯜꯂꯕ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯕ ꯗꯥꯏꯔꯦꯛꯇꯔ ꯍꯥꯞꯇꯨꯅ ꯊꯝꯂꯤ꯫ ꯗꯥꯏꯔꯦꯛꯇꯔ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯑꯣꯐꯤꯁꯔ ꯑꯃ ꯊꯥꯔꯛꯂꯤꯕ ꯑꯁꯤꯁꯨ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯊꯕꯛ ꯀꯌꯥꯁꯨ ꯄꯥꯏꯍꯜꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯨꯡ ꯐꯥꯅ ACERTꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯉꯁꯤꯗꯒꯤ ꯊꯥꯔꯒ ꯅꯨꯃꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯃꯄꯨꯡ ꯐꯥꯕ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯊꯝꯅꯅꯕꯒꯤ ꯃꯇꯝ ꯂꯥꯎꯊꯣꯛꯀꯗꯕꯅꯤ꯫ ꯆꯥꯟꯗꯦꯜꯗ ꯁꯦꯂꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯁꯥꯗꯨꯅ ꯃꯌꯥꯡ 63 ꯖꯣꯕ ꯀꯥꯔꯗ ꯄꯥꯏꯔꯝꯂꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯪꯂꯛꯈꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ 63ꯕꯨ ꯁꯥꯁꯤꯟꯅꯕ ꯁꯦꯂꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯄꯤꯊꯣꯛꯂꯕ ꯃꯇꯨꯡ ꯖꯣꯕ ꯀꯥꯔꯗꯀꯤ ꯀꯥꯟꯅꯕ ꯀꯌꯥ ꯐꯪꯍꯜꯂꯝꯂꯦ ꯍꯥꯏꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔ IVFMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯥꯡ ꯀꯁꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯦꯖꯣꯔ ꯈꯨꯜꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯃꯛꯇꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯀꯌꯥꯗꯒꯤ ꯆꯪꯂꯛꯈꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯌꯥꯗ ꯁꯥꯁꯤꯟꯅꯕ ꯁꯦꯂꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯄꯤꯁꯤꯜꯂꯤꯕ ꯄꯤꯁꯤꯜꯂꯕ ꯃꯇꯨꯡ ꯖꯣꯕ ꯀꯥꯔꯗꯀꯤ ꯃꯤꯡ ꯆꯟꯗꯨꯅ ꯀꯥꯟꯅꯕ ꯀꯌꯥ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯂꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ 63 ꯑꯁꯤ ꯑꯍꯥꯟꯕ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯟꯇꯔꯅꯦꯜ ꯄꯥꯔꯃꯤꯠ ꯑꯍꯜꯐꯤ ꯁꯤꯁꯇꯦꯝꯒꯤ ꯃꯈꯥꯗ ꯄꯥꯔꯃꯤꯠ ꯂꯧꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯁꯥꯁꯤꯟꯅꯕ ꯁꯦꯂꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯊꯣꯛꯂꯝꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯊꯤꯗꯣꯛꯇꯨꯅ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯅꯅꯕꯒꯤꯗꯃꯛ ꯀꯨꯝꯖꯥ 2018ꯗꯒꯤ ꯍꯧꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯖꯣꯕ ꯀꯥꯔꯗꯇꯒꯤ ꯂꯧꯊꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯒꯠꯄꯁꯨ ꯊꯦꯡꯅꯗꯦ꯫ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯈ꯭ꯔꯕꯅꯤ꯫ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯆꯥꯗꯅ ꯖꯣꯕ ꯀꯥꯔꯗ ꯐꯥꯏꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯁꯨ ꯑꯀꯣꯏꯕꯒꯤ ꯃꯤꯌꯥꯝꯗ ꯃꯥꯌꯣꯛꯅꯍꯜꯂꯤ꯫
Senariba official kudimak puthokla matik chaba serak pifam thogi standard gi elomi kudimak ta singnaba thong amani haina lawi jokat fire mitop mian cha singa si makhoi gi phangpham thokpa sel sing phangde official kharana sathariba thabak singa si Indian constitution ki makha da pirba customary law sing ba khongoi na bane makhoi na sasinaba selul tribe ki certification pithokli ba si su law ki wangbada sathaba thabaga mane Hiram masih kemari lain Manipur Chief Minister Nongthom Berenda su memorandum ama pesin dan matik Jawa. Tabak laukan ada bakhangal lagani masih dan natun Indian Penal Code ki Section 466 ki batungin ambara lairaba sasinaba dokumen sing pirambam yoi sing asigi batak taso. Sabsabe action laukan ada with law code forum na chanada ba fireb laure. Nakala da BJYM na draga kone na miwi taraga matoi faraga police ta sinagre. BJYM Manipur ki President Embarrass na luchingba Yuba Morsa ki team amana ngarang nabidang mayay kabasinsa ki mayok sa tagiba driver mada. Imphal ki door AOC amasung Imphal East ki tongan bob mafam adite ki mayay kabasinsa chin na pamiyoy taraga matoy. Heroin number 4 sale amadi AK-27 ki live round ama phagat pangamgre. Pau siya sina fangwa pau amagi matungin na driver do ngarang nabidang pung mapan makay kara helak pa duayda BJYM ki President Embarrass na luchingba tim aman Imphal ki North AOC din sa tagi. Mado de heroit number 4 kafa musung ching bagi bandar wena sina pamapam amadagi miwi taret fagal pangamke. Miyoy singa do mayay kabat sinjak sina pa miyoy ngaktari mafum ado dagi mayay kabat sinjak layva yon bada sina ba organi sing na balupa lak amagali sing ni furong ki senpa mabade. Heroin number 4 kra yauna students amasung bal ki amaram fagal pangamke. Miyoy singa do palam ka kona na Imphal West District Police ki tim ama lak tuna fagat ke. North AOC gi driver tu loira pamatung Imphal East ki manung chanba khongman mangjal gi jum amada drive sa thage maduda miyoy mayay ka basinjak sinatuna leram ki makoi singa du ki manung tam yoy ani nanthok tuna sian ki amana phaba ngam ki fara ba miyoy atuna haidorak padagi khongman John 1 gi mafam amadagi mayay ka basinjak ki honthok Johnson taw bani haiba miyoy ani fagat ki miyoy ani aduna ambak haidorak pagi matung ni singja mai khetri lekai de leiba okram ajit ko ba miyoy amagi jum da ambak drive sa thage Maduda air pistol ama AK-47 ki lap round ama mobile phone taruk ama heroin number 4 kharaga phagat pangam ke fara ba miyo sing adu polom sing adu ga kona na sing jamai police station ki team ama lak tuna lokhat kre haire masini ekoi Imphal city laithari ba gamla singna dustbin umarum singna apan thopum on thokle moirang them khagemba maidai Imphal city bu taru tananna tham tanan na smart city am ohena da baleka na sem sabagi tabuk thorong kya pai kale ado miyam na wakhal tapu kwat pa mati mafam sana thamga da dustbin tole na chingba thambi da bana khairam ban ima kai thenda lai thatu na yaliba gamla dustbin ole kangla pat mafan da hauriba ujaw pampi singi makhong mapan thopam ole Imphal Municipal Council amadi masigi makha da laiba NGO sanan met khoding gi ayok thongthel gi matam da Imphal city gi manung taru tanan na thamna na ba sit chengba amadi amor kai hundok bagi thabak ja thare Adaba mafam chana laifam thok dustbin sing lai taban maram oraga ngaya ki masada loi dari amot pa plastic na sing pa polam sing yak to hundok lamba mate kasin koya thiraga tha daram bagi thong asina fana yamna lengang na taru tanana semgot labasu lunan ba Imphal city amagi manglandi mami samle bauna kaithel thangal kaithel khoiramban ima kaithel ahongi nage tamatik jawa kanglon chumna thamba dustbin amata laite madam kuina dagi thamlak laba yum amadi school na sing bada thamga daba chuna daba dustbin khara na tan laite masina marum oraga kaithel sing asida dukan amadi forfon family basina amot fo khara yamna laiba mafam adu da adumak dustbin ohchili masidagi lambi da chaliba miyo sing amadi gari sing khara khara chenro ki ba aduna pomsai chairagle miyam no wakhal tabagi changwat pa amadi IMC ki thausil choiba asiga mapa chana na laiba asina handakta inong nong na sengkop khiba khwairamban ima kaithel ani ki marakta make sem khiba mafam taru tanan pa mafam ama oidre mafam sempul lorak pa midangi madam da mai ngana than bada miyam punamak ahing haiba leitana phajaba adusu yengna balak naki miyam madu police na koitan tanaki bagi thaudok phawfat leiki adaba phajaba mafam pamliba miyam asna phajare hari pa mafam adu da lei thaduna yaleba gamla adu da plastic bottle hapsele gamla jala jala ga lei chara thariba adusu kanagumba amatana nongbata ising chaibasu ude maming tagi khibagum taure Amron de Imphal city manung da mobile toilet matik sana lai tabana kangla fat ki mafanda hawiba asobu o pambi singi makhongda mafan thofom amdi dustbin oiselle ana basing so lojin laga thamlam ba center lenga thingjan gre
Anabala yung bagi ming damyoy kun gataruk kaisumsang ki matawgum na solon sila gatamlamba Imphal East District ki marong chanba. Yaingang pogpigi mayofung da laiba Bethel House Healing Center kudak dagi tingzin kre home basida tamlamba inmate kun gataruk ki marong da Nagaland dagi myoy ani yaure. Manipur lega ki Directorate of Health Services ki Director su wadipa Supervising Authority Dr. K.S. Haji Kumar Mangang na kudik pitu na thokiwa. Office Memorandum Maday Imphal East District ki marong chanba Zaigang pogpigi mayofung da laiba Bethel House Healing Center asi di Manifu Nursing Home and Clinic Registration Act 1992 gi maghada register dauduna salairamba thengnare di Manifu Nursing Home and Clinic Registration Act 1992 gi section 3 gi makhada kana kumba yoi amatani ekasi gi makhada register dauduna nursing home natragana clinic salaiba yade loidana ekasi gi section 6 gi makhada section 3 asi gi wangmada thabak dawam yoi sing pan oina lupa lising ama thiba gi charak phangba yai natragana karigumba asigumba thawdok hasi hanjin thokpa madam dam yoi adu tha taruk fawba kaisum sangda thamba natragana lupa lising ani fine thian panatragana ani mak serak oina phangba yai Pivamasi Bethel House Healing Center ki Managing Director natragana provider na di Manifu Nursing Home and Clinic Registration Act 1992 amasung Rule 1993 gi makhada register tawna bathabak laukhan na banamit tara mangani matam piri maragas na Bethel House Healing Center na ekasi gi makhada registration tawna na balakot pam thokpa thabak laukhat riba fofa salaiba lepkada bani haire amarom da pause asina phangba paun hai ngarang Manipur lenga ke Social Welfare Health Department amasung Manipur Police ki makok tongba official sing jauna rescue tawkiba miyakun kadaruk adugi manungda Nagaland dagi miyoi ani yauromke sahi ahum hena safal lochindana lairiba Technoful JEO gi office athaw matam da loisin biu KSO sahi ahum hena safal lochindana lairiba Technoful da laiba district asigi amata ngairaba JEO gi office asi athaw matam da loisin biu haina Koki Student Organization Technoful district ki secretary Daniel Martina lenga ki pungning singsilakle Wafam masiluk pasina pahmi kangmu amagaloy na hausik lairiba office sagat pagi bibam yangsin bagi khongsa tahay ki bane khongsa datu ki matang da Daniel makatara duna Technoful district ki education ki system bo asauba ahungba purakpada asauba thaudang lawgadoriba JEO office asi kumja lising ani taraga mapandagi saba ho ki bane adoba office asi saba matamda chu quality maintain tawdabagi wakat kaya laiki Masih mathakta office asibu kopliba jengka asisu nonglai nongsen na mate khara hongdo kiba dusu ngasi phobo semjentry asumna asuk kuirba office asibu mapung phana loichin na pamakoi ge maike de minister masamak tasu wakat kiba laikre adoba ngasi phobo lenga ki mari lenaba amatan office asibu loichin na ba hona vidaba asina maram oraga office building amadi atopa thabaki suba mioi singna khola oina sin aduna laire Maramasana district asigi miyamna thengna riba kodong chadaba kaya asigi yenglaga athawa matamda office asibu mapung phana loisin biduna office asibu mapung phana mathau tawba ihan biyo haige nakana maromda wagat mifam kaithel fambi amapa janglen saru tekpa makai puramba SI babu chauba suspend taw thasigi marigi numidang da yu ngawbani aibo Manipur Police Telecom Organization gi SI amada kaithel fambi Novi yang majanglen saru tiap pemakai furamba thong yani da bafang doktor ngasi sagolban tera lokram lairakta tera lokram lairak kaithel phambi imasina wakan mifam satagre wakan mifam adu da saru yakibi kaithel lakpam ongbi Margaret na haike thawdogasi akan mamung de yaning de kaithel phambi mangol kanbi ASI babu sona fubadagi hausi siza hostan dalai kan aduna laire Atobada mara lairpa babu chauba fabagal loinana mahapwa thabak dagi suspend tawduna mahake mathakta sabsaba serak pigata bani haiki wakan mifam adu da saruk yakibi yambem randanan hai soklabi mangol nganbi mafuroi basu laijedrabana fine no bagi cara talaga imung manung takliba mesangni SI babu chauba na hoke bano maijing September gi saisat mari gi numithang da kaithel asida ensang nafi leiba lakpani nga leiba lakpanate Mangnai di lapuyam sabani agi farm aduk lai haina pangang tangang baduda ngang baduna ikoina fagi oirpuning tuna nok tuna yunga upuna ngang babo haina thawaina lausilude atoko mahak na mangul kan bida nga amata sake harakpada side min lai kraba ngani hai baduda sawalaga nang hatu kurwa aina mangul kan biki lokmai adu langthopo ke atoko mahak na mangul kan bipo makhauri melaga namsilaga makhong na kaw tharakpani Tanjadu da kaithel phampi nupi ama lawpalak pan upamasa amana singthok hobadagi fabani singthok hobagi fabani
Aduna nupi da fuba babu soba lengang na serak pipiyo thogripa thogdok mafam asi local MLA giri yamna nakpa mafam ne. Namin nini humni suraba fawwa MLA na wafam amata phangdorak daba amati anaba hang palak daba si laibak thibani adna mara leidaba babu soba athuba da fara serak pipiyo. Babu soba athuba da fara padi nupi lup singa pulaga akan bakong sang silagani haike. Wakan mifam atu da saruk yaki basina papam bambi furam banufa serak piyo nafi da tamti na furam bayu ngawa nupa serak piyu hai na thapa flakar sing pai ke margasida yunga pa police officer amata tamthi na furam badagi laikan nariba mangol ngan bida mateng pangkre tabada yamna tuchung ba thawtok amuk oina wireless departmental officer oiva myoi amna yu ngawra ka tamthi na furam badagi saru tek tun hawjik leiribe patpam pambi iman ing thawjam mangol kan bi sahiyum pamanga suravigi ana lai ing tamateng oina dawa Khodak yoy tengbang oina like-minded group alem jina ngasi ayuk hostel sa tuna lupali sing taro. Mateng pangkre ana group asigi publicity secretary Rakesh Naurem na tadorok pa warol amada phangdoragli. Warol asan hai mangol ngan bi thanga dagi hausik na tera khurai jam lairakta bharagi jum amada leitu na tera bazar ge. Masi amada nga yontu na imong puri bani hausik saru tek panabanam oraga tha amaleng bo otpa tau kanu ana doctor na pawtak pirake. Imong asi yam na wana sel talaga yung po bani sagolban era kurai jam lerak dagi ima mangol ngan bibo ngarang no bidang mahaki perform magta da yu kaya na ngawra ba police officer amana tamti na furam bagi thawdok asi LMG na tarai na laude ima oivi nupi oivi sing da asum da khut tha bagi thawdok asi matung da thogan biganu ana group asi secretary SOJit na tengbang khongsa da phangdoke tengbang khongsa da group asi advisor wangkemza semjai na lusingki khongsa da group asi secretary Ojit Surendra Ningomba Konsesor Amade Boynaung na singba member kaya susarog yake Kongsada duga mari lain na secretary is Ojin na makata kibada ngasigi tengbang kongsada si group hasigi humfuga tarit suba tengbang kongsada ne Mamang dan sang nafi yon bi imasing da tsana dawa selfie silaga po say kiba Platform pambi imasing dagi senggaw laglag sen kiba ki tawdo kaya tokre Asigumba asida LMG na tengbang pito na lagle Police na yam babadra ka kona na miyoy ani fare Sterlingan na sang silipag war on drugs ki saruka moina police ki team sina tongan pamafam sing dagi yam laba drugs sing kona na miyoy ani fagat khairi Bahosan hai tengno village dagi hausik na sandel gi license place ta leiba saiko mang koite chai kontraga bari suraba miyoy ama sandel police na Brown Sugar Gram samanga yangkai runga kona na fare Bahosan maka tarhaduna Sandel district ki SP Heman Pandiki mihang makada district asigi additional SP Elo CD Sankar Zit Loitung Bongki Makada SI Syed Arsit Ali ASI TS Moijarung Amadi ASI Boarding Pa Royal Lusing Bus Sandel PS ki tim amana Sandel PS ki get mamang da chat awok sing Kamdan sek taudun lai da bongku Sandel lambirum dagi Sandel town rom da registration number yaw daba Ganda bike amada mi ani sing nangi oi bombong da lapo ubadagi Lefan dun check tauna da bo na ringai cherak tambi amana anthok tun umang rom da Sensin kira bike aduda tonglaki ba atopa miyoy haibadi Saiko manggoite ariba miyoy asi Brown Sugar Gram nifu yawba soft case Yangkai kaw amadu loto na parambadagi pagat pangam kibani Miyoy asi ki matagta makata ba tabak sing laukot na naba Sandel PS na matagta ba tabak sing paikat krehairi Amarumda CDO tawal ki tim na su heroin powder gram 146.1 ka kona na Tengnovo district ki Mori ward number 2 dagi Sontak Lalkuma Wi-Fi sahi kuntraga tare churabami ama Kangabok area dagi fare hairi Maitai SD lista salanan ba miyam ki wakan bifam SD gi diman pita badi mayuk angbok tholak pa yai SD TCM Manipur gi yellow maitai vo SD lista yahon dona constitutional safeguard pi kadabani aina sang silipa wakat mifam gi charuka moina Ngasi kaitel fam pisin na sinduna Impal West ki kakwa kaitel da wakat mifam pang thokre Wakan bifam aduda Manipur lengan atubada yellow maitai vo scheduled tribe list salanan na bahona gadabani aina thaba banner tetki Wakan bifam adugi matang da SD DCM gi vice president safam bayan hai miyam na taliba maitai vo SD list da salanan na ba khongjang asi mai fak trabadi mahiblang pok tholak kadra aibagya ki balai Aikhoina tanduna lakpa dimana si sahi tararom sore augi ba kumjali sing amaga sampan kuntraga mathoi phawbasi Indiana ikoi vo SD ni ana sakhang birame adaba kumjali sing amaga sampan nifu mathoi dagidi ani suba lancang no baram oituna aikoi census tawidre
Laibak thibani kumja lising amaga sampai yakai ka mathoi ki census da aikoi ba general hindu da pusin gre. Sanron tribe ora basu aikoi na ngangning balon ngang ba yai saning ba lining chat pi yai laibak thibadi India lenga na Manipur gi miam ST changatra natragana general da changatra haina chamam na ba amal laike. Manipur jauna state taragamari de lupa crore 7183.42 की रेवेन्यू डेफिसिट ग्रांट का इधगरे सेल्डुम मंत्रालय की डिपार्टमेंट ऑफ एक्सपेंडिचर नंगासी मणिपुर याउन स्टेट तरागमरी द लुपा करोड़ 7183.42 की अहानबा थागी वेब फोर्स डेवलपमेंट रेवेन्यू डेफिसिट PDRD ग्रांट की सनपम का इधगरे ग्रांट से तरागमंगा सुब फाइनेंस कमीशन की रिकमेंडेशन मतुंगिना पीबने Taramanga Subu Finance Commission senpa sahi lisingani kunithoi kulumdoi gi wede state taragamari dapun balupa crore 86201 gi force devolution revenue deficit grant gi senpam pinadawa recommend tawrakibane recommend tawrakli grant asi Department of Expenditure na recommend tawraklaba state singda thagi oiba manaba installment thadu kibagaloinana Englishingani kunithoi kulumdoi gi wede state singda thadu kraba pun revenue deficit grant gi Senpam lupa crore 43100.50 sogre. Sangvidan के आर्टिकल 275 की मखादा स्टेट सिंगदा पोस्ट डेवलपमेंट रेवेन्यू डेफिसिट ग्रांट पीबने ग्रांट सिंग से फाइनेंस कमीशन की रिकमेंडेशन सिंग की मतुंगिना स्टेट सिंग की पोस्ट डेवलपमेंट की रेवेन्यू अकाउंट सिंग लाखपा अवरपा मेंखननबा पीबने स्टेट सिंग ग्रांट से फंगबा याबगी एलिजिबिलिटी अमसुंग ग्रांट की सेनफम की चांग से सेनबा सही लिसिंग अनि कुन मथोइदगे Lisingani kun manga kun taruk fawbagi oina assess tawraba devolution yaklaba matung da state dadugi senthoga masung chading gi fibam nainraba matung da marakta lairiba ahoba adu jampam oiraga lepane post devolution revenue deficit grant gi damak taramanga suba finance commission recommend tawkraba state sing adude Andhra Pradesh Assam Himachal Pradesh Kerala Manipur Meghalaya Mizoram Nagaland Punjab Rajasthan Sikkim Tripura Uttarakhand amasung West Bengal ne Manipur को सही ऐसे कि सितंबर थादा थादो की बतारुक सुबह इंस्टॉलमेंट के सेंबा से लुपा करोड़ 192.50 ने सेंबा सही लिसिंगनी कुनिथोई कोलमदोइदा मणिपुर थादो खरबा फन ब PDRDG के सेंबा मसी लुपा करोड़ लिसिंग अमगा सामा यांgai ga mangane नेपाली लुसिंग बखराना थोंगलांग पुलदा खिल्लिबो मोनुमेंट सिंग द थेलिबा सानबोर्ड सिंग लौथोकना होनरकवा अंगबा फावि विलेज अथॉरिटी Sahi sa kya ki mamang dagi tonglang village ta kilak lava monument sing asida theliba sanbor sing lagthok na bagi dabak Nepali lusing ba khrana kangpok pri district administration da taksilak pa si angak pa fawi ana tonglang atong village authority ki chairman CS korofong da tadorok pa cherola mana haire cherola dun hai ekoi ki village jurisdiction anung chandalari ba ifa ipu sing ke historical monument sing sanbor sing lagthok na Nepali lusing ba khrana district administration da Taksil hai bata bata atu kimatik angak pa fawi haro dan village jurisdiction manung da khiliba monument khudingmak aikoi ga pori gi oiba aset pamari lainai loina makoi sing ase aikoi gi identity na amadi aikoi gi imai ne hai ge makhatarakwa atopa pauda Amit Shah National Cooperation Policy Document Draft tawna da bagidamak National Level Committee ama semble aina law thokre Unit of Ministers oiba Cooperation Minister Amit Shah National Cooperation Policy Document Draft tawna da bagidamak National Level Committee ama semble ana law thokre anoba National Cooperative Policy asi miyang chanba Prime Minister Narendra Modi ki lising bakada sarkar se samriddhi gi vision asi mamphawna bangamna basyam khibane hanagi kendra gi cabinet mantri Suresh Prabhakar Prabhu chairman oina National Level Committee asida leba ki sarupun namaktage member ni fugataret jawri committee as the cooperative sector ki expert sing National State District among Primary Cooperative Society sing mihut sing State amadi UT singi Cooperative Society sing Secretary sing among Registrar sing among Kendra Mantralai Development sing Officer sing yauri Amit Shah handakta PACS ki mathak sing da holistic efforts amal henadaba athobada National Cooperation Policy ama semnadaba law thoke Hussein Bakak sing lakya Odisha khungang da thorakre official sing na operation aure Hussein Bakak sing sin khungang amada sausana tholakhiba amsong ki bedagi mi kya chena khiba madong Odisha gi Puri district ta operation amasa thakre an operation sinanga se pongdokre Isaugi sing han thakiba matung Chandra Daifur Panchayat area gi Bawan Sahi khunda angang Bakak sing lakya sausana tholakhiba majong
Madugi madungda Odisha University of Agriculture and Technology o UAT gi scientist sing amasong District Administration Operation Sadagre. Khunggang atu gi jom sing lambi sing lampak sing upambi sing jauna mafam khudimakta kaksing sangku na sai thok tu na leigre. Amasong phibam atu na miyang gi ponsida akai ba thogan gre. Mioi kya amadi hariba kaksing sing atu na sikpadagi unsa da pongkatpa amasong anaba mayok na gre. Phibam adu atu ki mati khulong thikre madodi khunsa sing atu na famba lepa natragan tumba matamda kaksing sing atu taki ngak thok na raba. Tilati dak powder sing na ikoi koi na charaga thamba da gre. Kaksing ki phibam adu ki badagi khunggang adu ki imung ahum de yum thadok tu na chen khre amasong makoi gi mari mata sing manakta laikre ana mafam adu ki mioi sing na haike. Kaksing sing atu na ikoi ki punchi laifam chafam amata khangan dre. Aikoi ningthi chana chaba yadre tumba yadre ningthi chana phamba phawa yadre. Kaksing sing atu ki badagi angang sing su lairik awraidre ana hujik anak pakhunggang amada mari mata amagi yum dam hake. Imung galoinan lairiba renewala das kauba aman haike. Kunadu turen ama amasung narak mongsong na question bani turen torban tamasong narak mongsong dat laiba kaksing sing adu isawi ising na makhoi gi laibam thungki badagi. Kunadu da sangsilaki bani ana senior o UAT scientist Sanjoy Mohantin haike. Somalia da Nutrition Center sing da angang chate kuntrarom sikre UN. Somalia ki mafum kya da laiba Nutrition Center sing da January da ki angang chate kuntrarom sikre ani United Nations nanga si haikre amazong. Sakdang bagi phipam jaksilak la balepa kasida asengba masing adu masidagi hena helaba yai aina warning tawkre. Nongchu hitrapa nongchu tha marina sa san amasung mahi marong pumba makan krapa matung sahi nipuge manung da khwaidagi sathiba ikang mayok naraba Horn of Africa da mi million kya chara hen bagi khudong tiningai thak ta leire. Sapawat bagi thak adu mamang thak da amta thokirba thak yaukre ani UN. Children's Agency UNICEF ki Somalia representative Bowafa sayin haike. Laibaga sigi mafum pet kya da laiba Nutrition Center sing da January dagi July fawba ki merakta ngang sadret kuntrarom sekre ana Mogadishu dagi video lingi khutang da Geneva da paumi sing da mangna hai rakhe. Nagalamarum dana Burkina Faso da gari da attack do da misam kuntra manga sekre. Ningthauka ba da mitta Burkina Faso gi awang thang pasaruk da kanpoi amada yawpa gari ma da IED ama pokhayan da sataki ba attack amada. Jam drabada mi kuntra manga sekre amasung atai mi kuntra ga tadet aso apan nangle aina interim government phang dokre. Kevidel agwa daugo tamnang aksen na salifa supply kanboy adu jibo amasung baujangka har pawang thangba town ani ki prakta IED sin natuna attack adu tawke bani kumza lising ani taraga mahanga dagi mafam adu dalairiba balancing office amasung police amasung military of washing the Islamic meditation attack tawba hangalaki military government statement amada haiki madude scores in number dugi akoi bada yamna thuna aksen na thamke amasung victim sing adu mating pangna bagi thawrang sing sulakatke Rape amasung murder cases yenaba miyoi ani fare. Laibaga sida yamna tangna thokpa amadi tabada yamna nuaitaba fokba thodok amu oina masagi sahi taru khalta ngariba rupa masa amabo. Faraba matung rape tawwa amadi atbada chena kiba miyoi ani police na fare. Hiramasi ga mari lenin inspector Davis Kumar Sharma na phangdoki bada laikidaba angang asigi mong manung da haukiba. Ningthauka bada mita missing report tawrakhi madugi matung police na thigat bada phangkiba report ki matung ina thodok asida chena riba. Party amasung rice ko bamyu ani asna sahi nauriba angang adu bami manakta sanaring eda faduna foraba matong lamang amada rep tawki amada rep tawraba matung makhoi ani na angang adu bahatok laba matong mina sinadraba gwa amada langthok tan thamlambani ngase ayu angan bar khunja sin angang adu gi asibak sang adu thengna rakhibani haire makha tarakwa atopa manipur gi bawda natai chada ba photo video thagalagani ki halakwa na ma fare Uttar Pradesh की बलिया डिस्ट्रिक्ट के आसान कौवा मफम दकी लाग लगा हाउसिंग न चेकवन के यूथ क्लब फनाक्ता लैरवा अरिति कुमार ठाकुर सही कुन गमारी अपोको सुभाष ठाकुर को बनहा अमद कुमजा लिसिंग अनि तारागानी फांतकी माका नुंसिना रकी पे पौना काइथेल लगी लैसाबी अमद मखोय अनेगे नुंसि मरी थदलबनी न मखोय अनि नुंसिना रकपदगी लैनकी फिजिकल रिलेशन के फोटो अमसुंग वीडियो सोशल मीडिया दा अपलोड तौरगनी हाइदुना की हलकपदगी Polis na nahasi fagat kre nahasi na napi masa asda ki halak bada natana contact number amagi WhatsApp ki DV dasu napi masa asigi fi thong da photo thagala kre masung natai chada ba photo sing napi masa asigi mama nabi amasung masin manok thokwa amata su thazalapal ai kre haire atomoy na makhoi ani nungsi na rabasu napi masa asigi imungi ahalaman sing na nahasi ba farm da badagi makhoi ani sahi amarongi mamang dagi nungsi mari leinarak trapa matungda nahasi na hariba pambai sing asisin aduna karigumba Makoy ni amuk hana nung sinadagadi photo amasung video sing social media da thagalagani aiduna ki halakwane haire
Masigi mayok nupi masa asna garang nong tilpung 3:10 tarakpada Cyber Crime Police Station report tauraba dagi police na case amalawkalaga na asi. Ngarang magfagat kibani magpong asi CGM Impal West ke court police na. Putharok na tha asigi mapan phawa namit bari ni police custody remand. Payar tarok pada kona su aba fi dagi police custody da remand pikre haire. Municipal Council gi EO Tarir ki revised by Skalsing lisingani taragi jun amadagi faraga pinaraba korna government directive pikre. High Court of Manipur tongan-tongan Bob Municipal Council da Executive Officer oina tabag tawwa pitin searching the Manipur Services Revised Payroll 2010 ki makada state government English singani taraga daret ki November daret da thoki ba impounded order kaksalaga pitin searching ki area sing case oina lisingani taragi January ambadagi paduna sayol mari ki manung da pitokadabani aina September manga da directive pikre High Court of Manipur ki Justice MB Murari Dharan ki bench da oinam chawba sing sahi yanghai ga taruk executive officer number Municipal Council Chanambam Khelen sahi nifuga mari executive officer my Impal Municipal Council Salam Jogeshwar Singh sahi yanghai ga mathoi executive officer Kaksing Municipal Council Naurem Ramchandra Singh sahi yanghai ga nithoi executive officer Kaksing Municipal Council Yumnam Kulchandra sahi yanghai ka taruk executive officer Thawal Municipal Council Akoisam Basanta Singh sahi yanghai executive officer Thawal Municipal Council Nepram Hamlet Singh sahi nifuga mari executive officer Pesnapur Municipal Council na Padnasar Singh Oidna Commissioner Mahud Government of Manipur Commissioner Secretary Finance Government of Manipur Ambasong Director Mahud Government of Manipur ki mathakta tharakpa writ petition ki judgment hearing September manga da sathake Makatarakpa atopa pauda Proud Tawdana crore tara mangagi currency trading tawramba POM Uttar Pradesh police na fare. Uttar Pradesh ki cyber crime wing ki police na hokiba laibak pupan nimita aranba mongda aranba fake account sin aduna currency trading tawramba miyo ama Madhya Pradesh police na pagat pangam khaire. Paraba miyo aduna charak na sasinaba account chamanga hangdona miyam dagi namthak tawraga sel khomjen bagi thabak tawramba ne. Miyam dagi rupa crore tara magai hena kongkot lamba giang khutfu aduki makok thongba miyo adu Madhya Pradesh ki Dewas dagi police na pagat pangam khre are. Noida da leiwa cyber crime police station ki team ama inspector Rita Jadap na loching do Gaziabad da leiwa giang khutfu aduki laifam oiriba Gaziabad ta changching do na thipom bagi thabak chathage. Giang khutfu aduki loching ba adu hanana rupa lakh tara mangagi currency trading tawramba da invest tawbagi senaba miyo amane. Farak Pagalaba Gang Kutfu Adu Chingba Adudi Soy Pansuri Chaikun Gamari Uttar Pradesh Tagin Haire Soy Bari Bagyang Kutfu Asigi key member over the Natana Miyaka with the Bawafum Kia Taza Lakalapa Kror Kia Kongatu Namaki Maming the accounting hang the Olaga currency trading Satariba Miyamane Nakalamarun Dasu Guati fake currency number racket ama Nakon police Natuaikre Guati town Manung the fake currency number Gang Kutfu Amalere Habaka Akanabapao Amafangwadagi Nagon police ki team amana yamlaba policing ka loinara Gang Kutfu aduna leiriba mafam adu tamna sangsin kre haire police ki team madu Guwahati gi Hadi Gaon area de sangsin duna akanaba akanbari chathaba hoke akanba police ki thijin unjat bagi tabak aduda lupa lakh kulong gi value oigada fake currency note sing phagat pangam khiba ga loinana sel sing adu number da sinara printing machine chu phagat pangam kre haire hiramasi kamari lena police ki team asina Police ki team ani nanupi ani yaw nam ye mari phagat kre Faraba miyo sing adudi Mafizun Islam Sadikun Islam amasung Rima Bai Siamni aiba masa kangre Makata na fangwa pawda makwena semba fake note sing asi lebaga sige city kiada mari leina ga sathagi bathabak sing ne Canada thangna tinduna edek sathagi bagi thodok da chena bani singnaba miyo ne gi marungda ambadi siraga leramba thengnare Canada gi Saskatchewan Chewana province da thangna tinduna attack sa thabada miyo tara sikhiba made miyo tara mangana asoka pandangan kiba doktok ta chena bani singnaba miyo ani gi manungda miyo amadi siraga leramba thengnare an official report amaki matungina phangdokle police na phangdok kibada thodok adu da singnaba miyo ani gi khongul leira kibada amagi asi baksang di taton leramba thengnare magi masada asoka pandang kiba gi dakfum lerami adoba masa matan da sogan jabadi oiram loi haire Regina police ki chief Ivan Green hai kibada da Mian Sanderson ko masagi sahi kuntra ka mathoi suraba mi asi thangna tindun attack tawba mafam adudagi irap laplam dan ta dun leramba thengna kibane aroibeda content sing asigi markuiba pau khara asiba pau dam jariba Manipur local news YouTube channel asidagi yangberiba punama padaga jari channel sina dom da kana badi subscribe to be business subscribe to be ramoloinana like and share to busu kawi ka nupna makpo
ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ